ꯇꯧꯔꯒ ꯀꯩꯅꯣ ꯊꯔꯣꯏ ꯊꯣꯡꯕ ꯑꯗꯒꯤ ꯀꯥꯡꯍꯧ ꯉꯥꯅꯨ ꯊꯣꯡꯕ ꯁꯤꯒꯤ ꯃꯈꯜ ꯃꯔꯤ ꯑꯍꯨꯝ ꯁꯤ ꯆꯥꯖꯔꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯦ ꯏꯃꯥꯟꯅꯕ ꯈꯔ ꯏꯟꯚꯥꯏꯠ ꯇꯧꯕꯅꯦ ꯑꯗꯣ ꯃꯣꯏ ꯊꯕꯛ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯪꯗ꯭ꯔꯦ ꯑꯗꯨ ꯃꯇꯝ 이마르고 이거 보러 오실라게 시기 좀 싸르게 시 싸움지 오게 제우리 강연아 아도 가져가지고 좀 머리 가져가도 마야도 짜증 거이나 내가 뭐나 또 해. 너무 너무 또 해도 저가이 대로 비디오 저희 담는 한번 뭐라 좀 색깔게 하이 이거가 하이가 따라 그럼 뭐지 비디오 재미지 하이나 시험 한번 짜는지 거기 그 차이나 그냥 서포트기 할 따라 뭐나 자 싸자기 오늘 먼저 할게 Thôi ăn đấy 이 말은 그래가 흡사하게 간다보내도 단단히는 빛이 있더라도 말로 동물 올려미나 어이 하고 이제 사 비액들에 북수 단절래요 사로 사통 사선 겁니다 이게 이 그땅 뭐라가지고 이 비디오 막 하다나 좀 생각해 그리고 ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯔꯤ ꯁꯦꯝꯕ ꯌꯥꯒꯦꯗꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯕꯤꯔꯣ ꯑꯦꯛꯁꯦꯞ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯟꯁꯇꯥ ꯀꯩꯅꯣꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣ ꯌꯨꯖꯔ ꯅꯦꯝ ꯑꯥꯏ ꯗꯤ ꯑꯗꯒꯤ ꯏꯟꯁꯇꯥꯒꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯒꯦꯗꯣ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯑꯗꯨ ꯑꯩ ꯏꯃꯥꯟꯅꯕ ꯈꯔꯗ ꯍꯟꯗꯛ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯈꯔ ꯋꯥꯔꯧꯕ ꯂꯩ ꯑꯗꯨꯕꯨ ꯃꯣꯏ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ